ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯅꯨꯃꯤꯠꯅ ꯉꯪꯔꯥꯟꯅꯕ ꯃꯆꯨꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯌꯥꯗ ꯊꯣꯛꯂꯛꯄ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯔꯣꯁꯟꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯄꯤ ꯁꯤꯟꯊꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯑꯔꯥꯝ ꯆꯤꯌꯔꯗ ꯉꯥꯊꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯂꯤ꯫ ꯔꯣꯁꯟ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨꯃꯛꯇꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯏꯃꯨꯡꯗ ꯔꯣꯁꯟ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯗꯨꯗ ꯑꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯔꯤ꯫ ꯔꯣꯁꯟ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯛꯂꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯔꯣꯁꯟꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯊꯣꯏꯅ ꯔꯣꯁꯟꯕꯨ ꯃꯤꯇꯥꯔꯨꯔꯦ꯫ ꯊꯣꯏꯅ ꯔꯣꯁꯟ ꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯒꯨꯍꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯊꯣꯏꯅ, "ꯗꯗꯥ, ꯒꯨꯍꯥꯗꯒꯤ ꯏꯁꯤꯡꯁꯦ ꯈꯔ ꯁꯣꯛꯄꯤꯌꯨ꯫ ꯑꯩꯁꯦ ꯆꯤꯡꯈꯠꯀꯦ ꯈꯟꯕ ꯑꯗꯣ ꯌꯥꯝꯅ ꯂꯨꯃꯟꯗꯅ ꯆꯤꯡꯈꯠꯄꯁꯦ ꯉꯝꯗ꯭ꯔꯦ꯫" ꯔꯣꯁꯟꯁꯨ ꯍꯥꯏꯔꯛꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ, "ꯍꯣꯏ, ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦꯅ, ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯏꯆꯦ?" ꯊꯣꯏꯅ ꯔꯣꯁꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯗꯗꯥ, ꯑꯩ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯦ꯫ ꯑꯩꯈꯣꯏ ꯒꯨꯍꯥꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯍꯧꯗ꯭ꯔꯦ, ꯂꯣꯏꯅ ꯀꯪꯕꯒꯤ, ꯑꯗꯨꯒꯤ ꯗꯗꯥ ꯈꯣꯏꯔꯣꯝꯗ ꯁꯣꯛꯄ ꯂꯥꯛꯄꯅꯦ꯫" ꯔꯣꯁꯟꯁꯨ ꯊꯣꯏꯒ ꯃꯤꯠꯆꯥꯟꯅꯔꯨꯕꯗ ꯔꯣꯁꯟ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯔꯣꯁꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯊꯣꯏꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯁꯅꯥꯕꯨꯟ ꯑꯗꯨ ꯌꯦꯞꯈꯠꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯊꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯏꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨ ꯌꯦꯡꯕꯗ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯥꯏ ꯄꯨꯕ ꯉꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ マꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯔꯣꯁꯟ ꯊꯕꯛ ꯂꯣꯏꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯍꯤꯞꯄꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯣꯏꯅ ꯏꯁꯤꯡ ꯄꯨꯔꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯃꯤꯠꯇ ꯁꯪ-ꯁꯪꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯊꯣꯏꯒꯤ ꯃꯁꯛ, ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯤꯕ ꯃꯁꯝ, ꯁꯅꯥꯕꯨꯟ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄꯒ ꯆꯠꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯊꯣꯏꯕꯨ ꯇꯁꯦꯡꯅ ꯄꯥꯝꯂꯛꯂꯦ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯣꯏꯕꯨ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯕꯤꯗꯨꯔ ꯔꯣꯁꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯔꯣꯁꯟ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯧꯔ ꯀꯧꯔꯗꯨꯅ ꯕꯤꯗꯨꯔꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯔꯣꯁꯟ, ꯅꯪꯕꯨ ꯂꯣꯏꯔꯕꯣ? ꯆꯠꯂꯁꯤꯅꯦ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯦ ꯄꯨꯡꯁꯤꯁꯨ꯫ ꯃꯍꯥꯖꯣꯟꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ, ꯍꯧꯔꯦꯟꯁꯨꯅꯦ ꯉꯥꯡꯕꯗ ꯂꯣꯏꯕ ꯇꯥꯔꯦ꯫ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." ꯃꯍꯥꯖꯣꯟꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯋꯥꯕ ꯀꯥꯁꯦ ꯀꯩꯝꯇ ꯎꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕꯇꯅꯦ ꯉꯥꯡꯂꯒ ꯃꯥꯅ ꯆꯠꯈꯤꯗꯣꯏꯁꯦ꯫ ꯊꯕꯛꯀ ꯁꯨꯕ ꯇꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯔꯣꯁꯟꯁꯨ ꯇꯥꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯂꯣꯏꯁꯟꯅ ꯊꯣꯛꯂꯛꯂꯒ, "ꯑꯁ ꯈꯨꯔꯥ, ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯔꯧꯕꯤ ꯁꯕꯖꯦꯛꯅꯤꯗ꯫ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯦ ꯃꯤ ꯃꯁꯛꯇꯤ ꯌꯥꯝ ꯈꯪꯗꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯇꯧꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯔꯣꯁꯟ ꯐꯤꯡꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ, "ꯑꯁ, ꯋꯥꯀꯥꯁꯦ ꯀꯟꯅ ꯉꯥꯡꯉꯨꯅꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯁꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯇꯥꯔꯝꯃꯕꯗꯤꯕꯣ ꯅꯪ ꯊꯕꯛ ꯇꯠꯆꯖꯅꯤꯀꯣ." ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ꯫ ꯊꯕꯛ ꯃꯐꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯣꯁꯟꯅ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯍꯧꯔꯦ꯫ ꯊꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯦꯞꯊꯗꯨꯅꯁꯨ ꯌꯦꯡꯖꯔꯤ ꯄꯣꯠꯅꯤ꯫ ꯕꯤꯗꯨꯔꯅ,
ꯔꯣꯁꯟ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯅꯪꯒꯤꯗꯨꯕꯨ ꯉꯔꯥꯡ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯤ ꯉꯧꯔꯣꯛꯀ ꯉꯧꯕꯤ ꯃꯁꯝ ꯌꯥꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯣ ꯃꯥꯜꯂꯤꯗ꯫ ꯔꯣꯁꯟ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯑꯁ ꯅꯠꯇꯦꯗ ꯈꯨꯔꯥ, ꯁꯨꯝ ꯆꯝꯅ ꯌꯦꯡꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯑꯁꯨꯃꯛ ꯍꯧꯁꯤꯟꯈ꯭ꯔꯤ꯫ ꯔꯣꯁꯟ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯍꯦꯟꯃꯜꯂꯛꯈꯤꯕꯅ ꯋꯥꯃꯟꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯁꯨ ꯆꯣꯠꯂꯦ꯫ ꯉꯁꯥꯏ ꯂꯥꯛꯄꯗꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯁꯟꯈꯤꯕꯅ ꯏꯁꯤꯡꯁꯨ ꯄꯣꯔꯛꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯅꯨꯡꯁꯥ ꯁꯥꯕ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯗꯗꯥ ꯋꯥꯔꯕꯣ? ꯔꯣꯁꯟꯁꯨ ꯊꯣꯏ ꯎꯕꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯐꯨꯕꯗ ꯆꯥꯛꯊꯦꯛꯂꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯋꯥꯗꯦꯗ, ꯊꯕꯛ ꯁꯨꯕꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯦꯅꯦ? ꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯔꯝꯃꯣꯏꯌꯦ, ꯊꯕꯛ ꯁꯨꯕꯁꯦ ꯋꯥꯗꯕꯅꯦꯕ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯔꯣꯁꯟ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯈꯧꯔꯥꯡꯕ ꯑꯗꯨ ꯎꯔꯗꯨꯅ ꯊꯣꯏꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯗꯥ, ꯁꯤ ꯏꯁꯤꯡꯁꯦ ꯑꯝꯇ ꯁꯣꯛꯎꯒꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ꯫ ꯍꯣꯏ ꯍꯣꯏ ꯁꯅꯥ ꯏꯕꯦꯝꯃ, ꯄꯥꯡꯖꯒꯦ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯆꯤꯡꯈꯠꯃꯤꯟꯅꯩ꯫ ꯑꯃꯅ ꯑꯃꯗ ꯌꯦꯡꯂꯒ ꯆꯤꯡꯈꯠꯂꯒ ꯁꯅꯥꯕꯨꯟꯗ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯏꯅ ꯏꯁꯤꯡꯗꯨ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯩ꯫ ꯔꯣꯁꯟꯅ ꯊꯣꯏꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯁꯕꯥꯟꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏ ꯅꯣꯡꯈꯠꯂꯛꯄꯗ ꯔꯣꯁꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯕ ꯔꯣꯁꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯈꯧꯔꯥꯡꯕ ꯀꯧꯕꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯔꯗꯨꯅ ꯔꯣꯁꯟꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯏꯁꯤꯡ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯔꯣꯁꯟ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯊꯣꯏꯒꯤ ꯃꯅꯥꯇꯣꯟꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯤꯕꯗꯨ ꯎꯏ꯫ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯣꯁꯟꯒ ꯊꯣꯏꯒ ꯃꯤꯠꯀ ꯃꯤꯠꯆꯥꯅꯔꯝꯃꯤ꯫ ꯊꯣꯏꯅꯁꯨ ꯔꯣꯁꯟꯕꯨ ꯅꯨꯡꯁꯤꯕꯅ ꯔꯣꯁꯟꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥ, ꯍꯌꯦꯡꯗꯣ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯥꯕꯜꯂꯩ ꯍꯣꯏꯗꯅꯦ ꯁꯤꯡꯖꯨ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤꯗꯅ, ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯔꯣꯁꯟꯁꯨ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯕꯗ ꯊꯣꯏꯁꯨ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯗꯨꯔꯅ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ, ꯃꯁꯛꯁꯦ ꯌꯥꯏꯅꯦꯍꯦ, ꯅꯪ ꯀꯣꯏꯁꯤꯜꯂꯣꯗꯅ꯫ ꯅꯪ ꯑꯃ ꯏꯕꯣ, ꯅꯨꯄꯥ ꯊꯣꯛꯇꯦ, ꯅꯪꯅ ꯇꯧꯗꯅ ꯅꯨꯄꯤꯗꯨꯅ ꯍꯧꯔꯛꯄ ꯌꯥꯕ꯭ꯔꯣ? ꯔꯣꯁꯟꯁꯨ ꯃꯁꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤꯗ, ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨ ꯏꯕꯣ, ꯌꯥꯔꯛꯇꯕ꯭ꯔꯥ ꯌꯦꯡꯁꯦꯕ꯫ ꯃꯤꯅ ꯍꯥꯟꯖꯈꯤꯅꯤꯀꯣ, ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯅꯪ ꯗꯦꯕꯗꯥꯁ ꯁꯥꯔ ꯂꯩꯖꯍꯧꯅꯤ꯫ ꯔꯣꯁꯟꯁꯨ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯈꯨꯔꯥ, ꯊꯕꯛ ꯁꯨꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯈꯨꯠꯁꯨꯃꯟꯗꯣ ꯈꯔ ꯂꯧꯈꯤꯁꯤ꯫ ꯕꯤꯗꯨꯔꯁꯨ ꯍꯣꯏ ꯈꯔ ꯂꯧꯈꯤꯁꯤ, ꯊꯕꯛ ꯁꯨꯔꯒꯅꯦ ꯍꯤꯡꯕꯅꯤꯅ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝꯒꯁꯦ ꯃꯤꯔꯥꯡ ꯂꯣꯏ ꯊꯨꯕ ꯇꯥꯔꯦ꯫ ꯃꯤꯔꯥꯡ ꯊꯨꯕꯗ ꯅꯠꯇꯦ, ꯆꯥꯛꯈꯨꯝ ꯃꯩꯁꯨ ꯃꯨꯠꯇꯧꯔꯤꯕꯅꯤꯅꯦ꯫ ꯔꯣꯁꯟ ꯕꯤꯗꯨꯔ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯖꯣꯟ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯄꯩꯁꯥ ꯄꯤꯅꯅꯕ ꯍꯥꯏꯖꯔꯛꯏ꯫ ꯃꯍꯥꯖꯣꯟꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯍꯔꯥꯎ ꯍꯔꯥꯎ ꯁꯦ ꯂꯧꯔꯣ, ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯀꯣ, ꯁꯦ 2,000 ꯄꯥꯏꯔꯣ, ꯅꯈꯣꯏ ꯑꯅꯤꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯕꯤꯗꯨꯔ ꯑꯃꯗꯤ ꯔꯣꯁꯟ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯒ ꯇꯥꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯅꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯁꯦꯜ ꯑꯗꯨꯈꯔ ꯇꯥꯍꯜꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯑꯁꯨꯝꯅ ꯕꯤꯗꯨꯔꯒ ꯀꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛꯀ ꯊꯣꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯇꯧꯐꯝ ꯈꯪꯗ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁ ꯑꯩꯅ ꯊꯣꯏ ꯅꯨꯡꯁꯤ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣꯕ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯩꯗꯧꯕ? ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯕ,
ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯔꯛꯇꯧꯕꯁꯨ ꯃꯥꯟꯗꯦꯗ꯫ ꯑꯁꯤ ꯈꯜꯂꯒ ꯔꯣꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯍꯤꯞꯄꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯁꯦ ꯊꯣꯛ ꯊꯤꯅꯁꯨ ꯇꯝꯃꯤꯗ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯔꯣꯁꯟ ꯋꯥꯔꯨꯕꯒ ꯈꯪꯗꯅ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯤꯗꯨꯔꯁꯨ ꯍꯥꯟꯅꯒꯨꯝ ꯔꯣꯁꯟꯕꯨ ꯊꯕꯛꯀꯤꯗꯃꯛ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕꯣ? ꯊꯕꯛ ꯆꯠꯂꯁꯤꯗꯅ꯫ ꯔꯣꯁꯟꯅ, ꯈꯨꯔꯥ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ, ꯏꯁꯥꯁꯦ ꯈꯔ ꯉꯝꯗ꯭ꯔꯕ꯫ ꯏꯁꯥꯒꯁꯦ ꯏꯇꯦꯛ ꯇꯦꯛꯏꯗ ꯉꯁꯤꯗꯤ, ꯄꯣꯊꯥꯍꯧꯔꯒꯦ ꯈꯨꯔꯥ꯫ ꯕꯤꯗꯨꯔꯅ, ꯅꯍꯥꯟꯈꯩꯗꯤ ꯅꯁꯥ ꯉꯝꯗ꯭ꯔ ꯐꯥꯎꯕ ꯆꯠꯂꯒ ꯉꯁꯤꯅ ꯆꯠꯂꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯍꯧꯔꯣ, ꯅꯪꯅꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯗꯨꯔ ꯊꯕꯛ ꯃꯐꯝ ꯄꯥꯡꯅ ꯆꯠꯈꯤ꯫ ꯔꯣꯁꯟ ꯊꯣꯏꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯔꯣꯁꯟ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯀꯔꯝꯕꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯔꯣꯁꯟꯁꯨ ꯃꯁꯥ ꯅꯥꯟꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯆꯔꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯂꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯛꯂꯦ꯫ ꯔꯣꯁꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯊꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯊꯣꯏꯁꯨ ꯁꯧꯒ꯭ꯔꯤ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ, ꯐꯅꯦꯛꯇꯨꯒꯤ ꯃꯄꯥꯟꯗ ꯍꯛꯂꯤꯕ ꯑꯃꯨꯕ ꯑꯗꯨꯒ ꯆꯥꯟꯅꯅ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃꯒ ꯂꯤꯠꯇꯨꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯐꯨꯔꯤꯠ ꯃꯆꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯕꯨ ꯃꯁꯛ ꯑꯗꯨ ꯐꯖꯊꯣꯛꯄꯒꯨꯝ ꯔꯣꯁꯟꯅ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯊꯣꯏꯒꯤ ꯐꯖꯔꯕ ꯁꯕꯥꯟ, ꯃꯣꯃꯣꯟ ꯅꯣꯞꯄ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯅꯣ, ꯃꯤ ꯂꯥꯛꯄꯒꯁꯦ ꯑꯝꯇ ꯎꯗꯦꯃꯤ, ꯀꯧꯁꯨ ꯀꯧꯕꯤꯔꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯔꯣꯁꯟꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯌꯧꯁꯤꯜꯂꯛꯏꯕ? ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯁꯤꯗ ꯉꯥꯏꯔꯝꯕꯅꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯅꯅꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯅꯦ ꯅꯪꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯦ, ꯂꯥꯛꯑꯕ ꯀꯥꯏꯅ ꯑꯃꯠꯇ ꯍꯪꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯔꯣꯁꯟꯁꯨ ꯊꯣꯏꯅ ꯏꯀꯣꯏ ꯀꯣꯏꯗ ꯃꯥꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯄꯨꯕ ꯑꯗꯨꯗꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯅꯦ ꯊꯥꯕꯜꯂꯩꯁꯨ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯂꯥꯛꯑꯣꯅꯦ ꯏꯕꯨꯡꯉꯣꯁꯦ, ꯀꯨꯏꯔꯕꯅꯤ ꯅꯪ ꯉꯥꯏꯔꯛꯏꯕꯁꯦ꯫ ꯆꯪꯉꯣ, ꯉꯁꯤꯗꯤꯅꯦ ꯃꯤꯁꯨ ꯄꯥꯛ ꯂꯥꯛꯇꯦ, ꯑꯍꯥꯡꯕ ꯑꯃꯁꯤꯗꯅꯦ ꯍꯦꯛꯇ ꯐꯝꯃꯨ꯫ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯅꯦ, ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯃꯒꯅꯦ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯆꯥ ꯑꯅꯤ ꯑꯃꯁꯨ ꯍꯩꯕꯤꯔꯛꯑꯣꯀꯣ꯫ ꯏꯅꯦ ꯊꯥꯕꯜꯂꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯅꯣꯏꯒꯤꯅꯦ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦ ꯊꯥꯕꯜꯂꯩꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏꯗ ꯃꯤꯆꯤꯅ ꯐꯠꯂꯞꯀꯁꯨ ꯌꯦꯡꯖꯔꯤ ꯄꯣꯠꯅꯤ꯫ ꯊꯣꯏꯅꯁꯨ ꯔꯣꯁꯟꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯤꯠ ꯆꯥꯅꯩ꯫ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯕ ꯉꯝꯗꯕꯅ ꯑꯃꯨꯛ ꯐꯠ ꯅꯣꯟꯗꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯏꯅꯦ ꯊꯥꯕꯜꯂꯩ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯛꯂꯕꯗ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ, ꯏꯅꯦ, ꯌꯥꯔꯅꯤꯌꯦ ꯁꯤꯅ, ꯗꯥꯁꯨ ꯌꯥꯔꯅꯤ ꯍꯥꯏꯌꯦ, ꯑꯩꯁꯨ ꯌꯥꯔꯦ꯫ ꯍꯣ, ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯏꯅꯦ ꯊꯥꯕꯜꯂꯩꯗ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯃꯤꯟꯅꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ? ꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯩ, ꯃꯆꯤꯟ ꯌꯥꯝꯅ ꯂꯨꯝꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ,
ꯅꯤꯁꯥ ꯄꯨꯁꯥꯀꯥꯁꯦ ꯆꯥꯖꯗꯕ, ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯂꯒ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯔꯣꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ? ꯃꯪꯉꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ." ꯔꯣꯁꯟꯅ "ꯀꯩꯁꯨ ꯇꯧꯗꯦ. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯆꯥꯗꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯅ "ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯍꯣꯠꯅꯔꯒ ꯂꯣꯏꯅ ꯐꯒꯗꯕ ꯉꯥꯛꯇꯅꯦ. ꯅꯥꯕ ꯌꯦꯛꯇꯕ ꯍꯥꯏꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ. ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ, ꯑꯩꯈꯣꯏꯅ ꯃꯪꯖꯔꯤꯕꯁꯤꯡ ꯑꯗꯣ ꯃꯪꯐꯥꯎꯅꯗꯣꯏꯅꯦ꯫ ꯊꯣꯏ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯉꯤ. ꯑꯗꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ." ꯔꯣꯁꯟꯅ "ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ." "ꯍꯣꯏ ꯃꯤ, ꯁꯥꯎꯔꯣꯏꯕ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗ ꯔꯣꯁꯟ." ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯁꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯧꯒꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟ ꯊꯣꯏꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯩꯕꯨ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯤ꯫ ꯊꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏ ꯎꯕꯗ ꯔꯣꯁꯟ ꯂꯣꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯏꯅ ꯎꯕꯗ "ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯎꯔꯒ ꯂꯣꯠꯀꯦ ꯍꯣꯠꯅꯔꯤꯁꯤꯅ?" ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯆꯤꯟꯕꯥꯟ ꯂꯥꯟꯅ "ꯗꯗꯥ, ꯉꯥꯏꯈꯨꯑꯣ. ꯀꯩꯅꯣ ꯑꯩ ꯎꯔꯒ ꯂꯣꯠꯀꯦ ꯍꯣꯠꯅꯔꯤꯗꯨꯕꯣ? ꯀꯩꯒꯤꯅꯣꯕ?" "ꯂꯣꯠꯀꯦ ꯇꯧꯕ ꯅꯠꯇꯤꯌꯦ. ꯅꯪꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥꯅ ꯇꯧꯕꯅꯦ." "ꯀꯔꯤꯒꯤ ꯉꯥꯡꯗꯣꯏꯕ ꯑꯩꯅꯗꯤ? ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ." ꯔꯣꯁꯟꯅ "ꯉꯔꯥꯡ ꯅꯪꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯣ ꯏꯀꯥꯏꯔꯕ." "ꯑꯁ, ꯀꯗꯥꯏꯗ ꯁꯥꯎꯔꯒ ꯑꯩ ꯆꯠꯈ꯭ꯔꯤꯅꯣꯕ? ꯑꯩꯗꯤ ꯏꯀꯥꯏꯕꯒꯤꯅꯦ. ꯗꯗꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ." ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯔꯣꯁꯟ ꯑꯗꯨ ꯑꯇꯤꯌꯥꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯃꯄꯩ ꯑꯃ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯔꯣꯁꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯔꯣꯁꯟ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯨꯔꯦ꯫ ꯔꯣꯁꯟ ꯏꯀꯥꯏꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯊꯣꯏꯅ ꯅꯣꯡꯊꯣꯔꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯄꯅ ꯔꯣꯁꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯏꯅ ꯑꯁꯨꯃꯛ ꯆꯪꯂꯛꯇꯨꯅ ꯐꯤ ꯁꯨꯕꯤꯕ, ꯆꯥꯛ ꯊꯣꯡꯂꯛꯄ ꯑꯗꯨꯝ ꯇꯧꯕꯤꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯔꯣꯁꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯗꯣ꯫ ꯔꯣꯁꯟꯅ ꯈꯨꯆꯨꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯊꯣꯏꯗ ꯍꯩꯖꯤꯜꯂꯦ꯫ ꯔꯣꯁꯟ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯊꯣꯏꯒꯤ ꯃꯁꯥꯗ ꯇꯩꯊꯣꯔꯛꯏ꯫ ꯊꯣꯏꯅ "ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯇꯩꯊꯣꯛꯆꯔꯒꯦꯕ." ꯔꯣꯁꯟꯅ "ꯊꯣꯏ, ꯅꯪꯒꯤꯗꯣ ꯍꯛꯆꯥꯡꯗꯣ ꯂꯨꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ. ꯐꯗꯤ ꯁꯥꯄꯣꯟꯕꯨꯗꯤ ꯑꯁꯤꯗ ꯂꯩꯍꯧꯕꯅꯦ, ꯅꯪ ꯇꯧꯔꯨꯒꯦꯔꯥ?" ꯊꯣꯏꯅ "ꯍꯣꯏ, ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯎꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯊꯔꯨꯝ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯔꯣꯁꯟꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯁꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯅ "ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯤꯔꯣꯜꯀꯥꯁꯦ ꯁꯨꯗꯣꯛꯀꯅꯤ ꯁꯨꯈꯪ ꯈꯪꯗꯕꯅꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯝꯂꯦ꯫ ꯊꯣꯏ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ꯫ ꯊꯣꯏꯅ ꯐꯤꯔꯣꯜ ꯁꯨꯔꯤꯉꯩ ꯑꯃꯗꯤ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯆꯣꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯧꯔꯤꯉꯩꯗ ꯀꯨꯏꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯔꯣꯁꯟꯅ ꯌꯥꯝꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯉꯧꯔꯕ ꯁꯕꯥꯟꯗ ꯐꯤ ꯈꯔ ꯀꯣꯝꯂꯞꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯋꯥꯅ ꯈꯥꯔꯒ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯎꯏ꯫ ꯔꯣꯁꯟ ꯃꯃꯤꯠ ꯈꯞ ꯈꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ ꯐꯤꯕꯝ ꯑꯗꯨ ꯈꯔ ꯁꯦꯝꯂꯒ ꯊꯣꯏꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯊꯣꯏ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ." ꯊꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯁꯨꯕꯤꯔꯝꯕꯅꯤ,
ꯀꯩꯒꯤꯅꯣ ꯑꯗꯨꯛꯌꯥꯝ ꯃꯣꯠꯅ ꯊꯝꯃꯤꯕꯗꯨꯕꯣ? ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯈꯔ ꯅꯥꯟꯅ ꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯗꯅ꯫ ꯐꯤꯔꯣꯜ ꯑꯃꯅꯤꯗꯨꯐꯥꯎ ꯁꯨꯕ ꯇꯟꯕ꯭ꯔꯥꯕ? ꯑꯗꯣ ꯐꯔꯦ, ꯑꯩ ꯐꯤꯔꯣꯜꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯁꯦ꯫ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯀꯔꯥꯏꯗꯅꯣꯃ ꯆꯠꯁꯦꯕ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯣꯁꯟ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯏ꯫ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯋꯥꯔꯤꯁꯨ ꯁꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯂꯩ ꯈꯪꯗ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏ ꯏꯄꯥ ꯄꯥꯈꯠꯅ, "ꯗꯗꯥ, ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯎꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯊꯨꯅ ꯆꯠꯂꯁꯤꯕ"꯫ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯔꯣꯁꯟꯁꯨ ꯊꯣꯏꯕꯨ ꯐꯥꯊꯕꯤꯕ ꯑꯣꯏꯅ, ꯍꯣꯏꯕ ꯆꯠꯂꯁꯤ꯫ ꯇꯞꯅ ꯐꯥꯊꯧꯀꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯤꯉꯩ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ, "ꯗꯗꯥ, ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏꯕ, ꯉꯁꯤ ꯆꯦꯜꯂꯁꯦꯕ꯫ ꯑꯩꯗꯤꯀꯣ, ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ"꯫ ꯔꯣꯁꯟꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ, "ꯑꯁ, ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤꯕ. ꯑꯁ, ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯅꯤ"꯫ ꯔꯣꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ, "ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ, ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯣꯁꯟꯅ ꯊꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯔꯣꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯑꯅꯛꯄ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯁꯨ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯤꯗꯨꯔꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯥꯎ ꯍꯟꯕ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯐꯝꯅꯕ ꯐꯤꯗꯥꯁꯨ ꯊꯥꯗꯦ, ꯆꯥꯅꯨꯡ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯐꯤ ꯀꯟꯗꯨꯅ ꯍꯧꯒꯠꯂꯒ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯅꯅꯕ ꯇꯧꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥ ꯑꯃ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯒ ꯕꯤꯗꯨꯔ ꯈꯣꯏꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔ ꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯕꯤꯗꯨꯔꯅ, "ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯑꯉꯥꯡꯒꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯂꯒ ꯂꯨꯍꯣꯡꯕꯁꯤꯃꯗꯤ"꯫ ꯊꯣꯏꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯑꯣꯏꯅꯦ, ꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯇꯠꯅꯔꯕꯅꯤ꯫ ꯀꯨꯊꯤꯁꯨ ꯁꯤꯗ ꯂꯩꯔꯦ, ꯄꯨꯕꯤꯈ꯭ꯔꯣ"꯫ ꯀꯨꯊꯤꯁꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯀꯨꯊꯤꯗꯨ ꯈꯨꯜꯂꯒ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯀꯩꯅꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯕꯨ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯈꯪꯗꯦꯅꯦ, ꯆꯥꯎꯈꯠꯇꯦꯅꯦ, ꯈꯔ ꯌꯨꯝꯂꯩ ꯀꯩꯔꯩ ꯈꯤꯇꯪ ꯐꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ, ꯃꯈꯣꯏꯒꯨꯝꯕꯁꯤꯅꯅꯤꯅꯦ ꯃꯤꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯕꯁꯦ"꯫ ꯕꯤꯗꯨꯔꯁꯨ, ꯁꯥꯎꯕꯤꯅꯨ ꯏꯇꯥꯎ, ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯧꯔꯤꯕꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯈꯔ ꯍꯟꯊꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯅꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏ ꯈꯪꯍꯟꯗ ꯀꯣꯔꯥ ꯕꯤꯗꯨꯔꯒ ꯇꯧꯔꯒ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯔꯣꯁꯟꯒꯤ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯂꯨꯍꯣꯡꯅꯕꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯡꯗꯥꯡ ꯑꯗꯨ ꯊꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯔꯣꯁꯟꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯅꯥꯛꯇ
ꯇꯞꯅ ꯆꯪꯂꯛꯂꯒ ꯐꯝꯂꯒ, "ꯊꯣꯏ, ꯀꯩꯗꯧꯔꯒꯦꯕ? ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯁꯦ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯇꯞꯅ ꯔꯣꯁꯟꯅ ꯐꯥꯊꯕꯤꯔꯤ꯫ ꯊꯣꯏꯁꯨ ꯔꯣꯁꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯗ ꯐꯥꯊꯕ ꯉꯝꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯈꯪꯍꯧꯗ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯔꯣꯁꯟꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯊꯣꯏꯅ, "ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ. ꯑꯩꯒꯤ ꯍꯥꯏꯕꯗ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯔꯣꯁꯟꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯏ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯔꯣꯁꯟꯁꯨ ꯊꯣꯏꯕꯨ ꯀꯣꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯧꯁꯥꯒꯨꯝ ꯔꯣꯁꯟ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯤ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯝꯗꯅ ꯃꯤꯋꯥ ꯇꯥꯔꯁꯨ ꯇꯥꯅ ꯌꯨꯝꯗ ꯊꯣꯏ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯁꯨ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯆꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯁꯨ ꯄꯥꯈꯠꯅ, "ꯏꯃꯥ!" ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ꯫